ngasai akoi gi rilong araptidagi nupa ama akoi bindagi wangang bagi da gini haiga maralse ga police na phage pawm leiba aduga police mai kai dagina phari midu KYKL ne na police mai kai thadro poche rolum sulaiba aida akoi bindagi oina mot kai lege tamo kano ne phaba lakpa matamda moina hairagmisi kendra wangmandagi bindagi wangang ba chatli ka debaino adu chatlamdadi phadawne hairamme adu KYKL ga bindaga kai mari leine bindai wangang ba khwai hambada ahoi aduga mari imphal thana na phabani Thawal district tagi jurisdiction wang lana sanga kansida adegi kai thoki ge singa sigi press conference ka me amdo lo yobi grabani ahoi adegi mu nungdin waram da kai dore lilong thana dong puthore mi sim phal thana dagi ahoi lilong thana da puthora kansida na kai haire moina phage na tana mi amaga ki kanoda call record ta moina tipping dagi thol aduna simi se mari leina magi lalo boga na haron ga mari leina bagi phabane na mu haira kansida aigi vote kanoda meeting da wangang bagi phabane haram baduna ma si suddenly lilong nor kanda KYKL onthok pikre oli lase aduna leibak ti tawning ba pining ba maran tira kanda mogi mayukta leiba moja threatening oiba mi ma'am si sumaina victimize tawra kansida nagi support wangang kanu thulakanu haibani yam siang hada ada aigi support ta thuleiba ma'am si ena kunba sangalaiba arimba ma'am si moi khutha bangamde aiba tamosi ma si yelomi kan baluki secretary ni ado ma yam thatina financially lairaba sarga hinjaba mata thaga leiba miyam gapne aduna sangalai taba kwaidagi lairaba mi do khallakanda lokhatlakanda warning threat ne engonda tawrise aduna tawsanu thengani moina kupu sina lebak si mathandagi maranai oibadongna tawrise hoi si challenge tawge thengnani thoglai ni thengnani KYKL onthokpado ado police na sathari ba thong si ke hen lobu yage police na tawri thong si moi hui oibani lo even tawbani order tira kana tawbani moi KYKL se kari na proof tawduri pu tawsanune okay tawsano ba siriam obvious oiba wafam ne ba maramdi ai gi kenda wangangu ra kan ka doi wangangu no warning tira ka mi do phara pu ra kan sida suddenly adugi marami da di charge to frame tawba ya drabani na charge to lalo bani har ga number du ne ba miyam na yam laina yamna ata apung na yam laina khangba po ne ba sini miyam okay